Akasvani Imphal Ngangbam Nganthoi na pau pazari ahanbada maruoiba pau Manipur da ngasi 53 suba drivers day gi thoram mafam kya da pangthoknari security force ke punba kangbuna Kaithel Mambi police station gi manung chana leiba phayeng chingsang da thiba humbagi thabak sathabada khusukhulai kya phaгаtle leba asi gi mafam kya da ngasi Makar Sankranti pangthokli amasung Bharatpu climate smart nation ama ohenabagi pandam da ngasi Pradhan Mantri Narendra Modi na Mausam mission haudoklagani Kuntra Taruk Suba Drivers Day gi Thauram Raija Sigi Mafam Kya da Pangthoknari Thauram asi Imphal gi Major Khulda leiba Manipur Press Club ta Manipur Driver Association Highway Truck Owners Organization Senapati District Truck Drivers Union Senapati District Truck Owner Association amasung All Manipur Gorkha Truck Drivers and Owners Association sinduna pangthokli numit asi All Manipur Road Transport Drivers and Motor Workers Union sinduna Imphal gi MG Avenue da leiba union asigi office ta supang thokli thauramasi da tongan ba jila singi drivers association gi lucingba singna saruk yari thauramasi da leikhidraba driver singi photo da leikatune kai khumna bu utki thauramasi gi matang da All Manipur Road Transport Drivers and Motor Workers Union gi General Secretary Maimom Anil Maitai na hai ngasi kuncha ga truk suba drivers day observation laikhidraba driver chahum ga tra margi mafam da hekal lekat tamduna laikhidraba driver sing sigi mafam da ikai khumna uchari loina na ngasi gi maru oiba ikai khumna ba uliba driver sing asibu aikoina kari gi damakta driver amasung handyman sing sida Manipur Parja puna magna laikhidraba driver sing sigi mafam da ikai khumna ba uliba no haibududi koi driver amasung handyman sing sina National Highway number 2 amadi National Highway number 37 Imphal Dimapur lambi amadi Imphal Zirabam lambi sida akoigi maruoina hariba lambi ani sida akoi Manipur gi sing amasung tamda leiba parja puna makki chana na bathar na ba hidak langthang sing basi pusalaklimni Security Force ki apun bakangbuna Raija Sigi sing amasung tampa ki singnaba mafam singda thiba humbagi thabak leptana sathari Kangpokpi District Police amasung Kuntra Humdoi Suba Assam Rifles ki apun bakangbuna ngarang Kaithel Mambi Police Station ki manung chana leiba Phayeng Singsangi mafam amada thiba humbagi thabak sathabada kusukulai kya phaгаtle hairi phagalaba polam singi manungda 9mm gi pistol mari ball action rifle ani 0.32 gi pistol ama hand grenade ahum electronic detonator mari tear smoke cell ahum amadi nongmai maru sing yauri phagalaba polam sing adu makata ba thijinaba Kaithel Mambi Police Station da sinakre hairi Leba asigi tonga ba mafam singdang asi lawro kumai ama oiriba Makar Sankranti pangthoknari kumai asina lakpada Rashtrapati Draupadi Murmu Pradhan Mantri Narendra Modi Griha Mantri Amit Shah yauna tonga ba lusingba kayana leba asigi miyamda yaifa paujel piri Rashtrapati na mahaki paujel da hai kum amagi law lokhrabagi tungda pangthokliba kumai asina leba asigi maru oiba yanglen saru oiriba honaba kallaba lawmisingbu tawbimal khangba utli kumai asina Aikoigi ina khulaba kala sanskriti amasung khetnaba kayana punsilaga amata oibagi phajaraba saktam sagatliba asibusu mayek sengna utli Rashtrapati na hai kumai asina mipum khudingmakki punsida nungaiba amasung saukhatpa purakpa oirasanu kumai asi Assamda Bogali Bihu Tamil Nadu da Pongal Gujarat da Uttarayan amasung Nongchu Bengal da Paus Sankranti haina pangthoknari kumai asina lakpada Mukhyamantri Nongthomam Biren amadi Power Mantri Thongam Biswajit na yaifa paujel piri Civil Aviation Mantraloy gi makhada Alliance Year na Manipur Sarkar ga joint venture oina paikhatpa Imphal dagi Guwahati Kolkata amasung Dimapur gi marakta aeroplane paithok paising gi thabak hayeng dagi hauragani hairi Air connectivity gi anoba khongthang asina Manipur da tourism industry saukhathanba amasung laloliti ki thabakta sauna kanaba piragani haina Mukhyamantri Nongthomam Biren phongdokli Anal Naga Tangpi gi mideng makhada Anal Fethani Alam Chandel Jila gi Anal Khulen village da pangthokre numinini sathakhiba tharumasi Remember the Hero Saiba Hiramda Anal Phurupu yeknaba singdagi ngakthoknaba lanthengnaba da asawu thodang lawkhiba thauna pharaba anal lusingba sing ningsingba oina pangthokpani Thauramadu saruk ama oina folk song mathauna leiraba analu singba singi mai pakpagi wari libagi thauram pangthokhi
Anal Furup ki tongan tongan belamda mai paglak laba miyoisingbusu ikai khumnaba utuna certificate sing yenthokhi. National Testing Agency na lawba UGC Net December 2023 gi hayangi parikya kumai singi yang laga yaithokre. Parikya asigi anoba numit ko na lauthokani. NTA gi serola manhai ta asigi tara tarukta lepkiba parikya di ahongba lairoi. Tabiriba pawasya kasbani Imphal dagini. Bharatpu Climate Smart Nation ama ohenabagi pandamda ngasi Pradhan Mantri Narendra Modi na Mausam Mission haudoklagani. Mission asi Indian Meteorological Department IMD linkhatkibagi samayangkhai suba kumon thoromda haudokadabani. Mission asina cutting edge weather surveillance technology amasung system sing semgatuna makoigi pandam sing phangnaba thorang tauri. Thorang asigi makhada high resolution atmospheric observation, next generation radar amasung satellite amadi high performance computer sing sizinagani. Pradhan Mantri na IMD Vision 2047 document su puthokani. Masida weather forecast, weather management amasung aingasagi khal kahendanaba thorang kya yauri. Haukiba sahi samayangkhaida IMD na paikhatkiba singthaningai oiba thabak kya utpa tongan tongan ba thorum sing amadi workshop na singba sing pangthokani. Bharat ki mapal thoram mantri Dr. S. Jaishankar amasung Spain gi mapan thoram mantri Jose Manuel Alvarez na ngarang Madrid ta unaduna leba ani gi marakta lalolitik, investment, defense, security amasung urban development na singba lam kayada tengwang pinaba hengarhanaba yanakre. Singapore gi Rashtrapati Tharman Shanmugaratnam numit mangani gi khongchatang asi Bharat ta thunglagani. Mahaki khongchat asida Mantri Singh, Sangsad ki Sadasya amasung official sing yauba awang bathaki mihut kangbu ama loinarakani. Sri Tharman na leba asida leiringaida Rashtrapati Draupadi Murmu amasung Pradhan Mantri Narendra Modi ga unagani. Mangna thasigi taratare amasung taranipanda Odisha da jatkani. Numit nifu mangani sathagadaba Mahakumbha Melagi ngarang ahoba numita Bhakta Koti ama makhai henbana saruk yakhi. Laining Laisol amasung Kala Sanskriti gi thauramga mari leinaba malemgi khwaidagi chawba Mahakumbha Mela asi ngarang Pausa Purnima numita Triveni Sangamda leba ghat singda bhakta singna iruppaga loinana lai khurumnakhi. Bhakta singna lai khurumningai matamda nongthaktagi helicopter singna laisai tharakhi. Aikhoigi paumin hai Mahakumbha asi Laining Laisol gi thauram khakta natana thajaba pungning wakhal gi oiba amasung punna thaudang yaminabagi phajaraba festival ama oire. Masina leba asigi ina khullaba kala sanskriti amasung Laining Laisol gi phajaraba saktam sing malemgi miyamda hena khanghanbada asawa mateng oiri. New Delhi da sathariba Kho World Cup 2025 gi ahoba match ta Bharat na Nepal bu thoikre. Ngarang sanakhiba Group A gi match ta Bharat na Nepal bu Panjil nifuni thoi kuntra tareta thoikhibani. Match aduda toss ngamduna Bharat ki nupa teamna ahanbada point 13 lawkhi. Tungda ahum suba turn da su point 19 amaga su lawba ngamkhi. Aroibada maroiba paw amuk hana. Manipur da ngasi kuntra taruk suba drivers day gi thauram mafam kaya da pangthoknari. Security force ke apun makangbuna Kaithel Manbi police station gi manung chana leiba phayeng singsangda thiba hombagi thabak sathabada khusu kholai kya phagatle. Leiba sigi mafam kaya da ngasi Makar Sankranti pangthokli amasung Bharatpu Climate Smart Nation ama ohenabagi pandamda ngasi Pradhan Mantri Narendra Modi na Mausam Mission haudoklagani. Pauloi jare.